Kuki Kulai Paiba Singna, Maite Naha, Ani Pazin Kibagi Mayok the Sem Kipa Sina, Thoubal District, Koukhiba Pung Nifunipangi General Strike na Mahousha Punsida, Chaona Akaiba Pili, General Strike Asina Maramoidaga, District Asigi Manung the Leba, Maruiba Kaitel Singh, Thoubal Kaitel, Lilong Kaitel, Babu Kaitel, Atopam Kaitel, Yaripok Kaitel, Wangjing Kaitel Nachingba Singh, Kuntaklan Siki. Yumlak amadi Kaitel nakna phamba dukan sing thong hangnakide lambida gari chatpagi chang ka hena hanthaki ngasi ayuk anganba nongalamdaidagi hauna miyamna lambida thoraktuna lambi thatba aikhogi paumina thengnarakhi General Strike ase saugatladuna Thoubal District ke tongan ba mafam singda miyamna lambida thoraktuna tire mai thaba uwa faizinduna achat awuk sing thingbagi khongjang changsankhe National Highway Yauna District ase fauduna chatliba lambi singda passenger service pumlep ke National Amsung State ke bank sing thonglona ke District Headquarters to leiba loisang singsu thong hangkide adumakpu pamdaba thodok sing thoktanaba District Police na mikup na hum sing na ngaksen ke Mahairoi lining laishon ana ayek amade athua kaigi oiba thabak singde General Strike aduna apanba pikide Maikai Kayadagi Lakpa Yamnaba Miyamna Thoubal Mela Ground Ge Yaripok Lamkhaida National Highway 102 Thingduna Khongjang Junction Ke Loinana Ima Ibel Singna Naha Ani Adu Sinaratriba Fawba Haloi Haina National Highway da Pamduna Leire Lilong da so Miyoi Kaya Thoraktuna General Strike Ase Sogat Ke Thoubal Hauka Thoubal Kiam Babu Bazar Khonghanbe Amati Tangjeng daso lambi thingbagi khongjang changsan ki Yaripok Maikai daso miyam thoraktuna General Strike saugatleduna Yaripok thongda lambi thingbagi khongjang changsan ki mafam aduda Thoubal romdagi lakpa Indian Army gi gari ani miyamna thingduna amuk mamai leiraga halan ki amaromda huidrom laikai wangkhem kaitel Thoubal khetri laikai daso Yaripok Thoubal lambida miyamna tire mai thaba uwa phaizinduna achat awok seng thingbagi khongjang changsan ki Charangpat daso Mairapaibi Ima Ibel Singna lambida thoraktuna lambi thingbagi khongjang changsan ki Thoubal Wangbal daso Uyan Wangbal Sanilau amade Khangabok Pali Laikai ge miyamna National Highway 102 ge Wangbal pauduna chatliba highway da phamjinduna amade uwa faizinduna khongjang changsan ki Highway asigi paring Thoubal athokpham amasung arong thong daso athokpham Mairapaibi apunba lukna luchinduna miyamna khongjang sogat ke Khangabok ke tongan ba mafam daso highway da miyamna thoklaktuna khongjang ase sogat ke General Strike aduga mari lainana ngase nungthel Thoubal Mela Ground da pangthokpa paugi mifam amada GSC gi wangangloi LB Mall na hai Maitei naha ane kuki khulai paiba singna fazilaga thamliba asida Center amasung Manipur lengakna tumina lection bigano miyamgi ihul khangna thabak paikhatpiu miyamgi pendaba kaya sina pankhai lalaklabade GSC na control toba ngamlaktaba yai Hojik thokliba lana sida lengakna micham miyamgi punsi kanba ngamdabagi fibamda lakpa sina pendaba kaya faunade Kuki khulai paiba singna naha ani phajinduna thamkiba asigi matangda lengakna JSA amasung miyamda pikhiba thajaba sing adugi yenglaga ngarang fawba khangduna lakpani lengake maikai digi thamlakhiba thajaba sing adu thabakta onthoraktabadagi pendaduna pung nifunipangi Thoubal District General Strike ase kaubani haina mahakna makata ki Manipur Sarkar amadi India Sarkar na masi atuba matamda haireba thoi amadi thoi ba haireba angang ase atuba matamda aikoigi micham parja miyam sing amadi GSC da atuba matamda pung nipuni panchigi manungda chinana ba hona biu pung nipuni panchigi manungda aija batare GSC na control toba ngamhauda jana aikoigi laiba thopi raiba parja miyam china hena kanchilak pa ihona Lairiba Sarkar ki Maikai da natraga aikoigi Lairiba office Sarkar ki office mayam sida hena aikoigi tholaiba parja miyam yuching asina thamoida khang mangamakta puba ngamaktaba gi madugi mairik pidagi maijaubi hauroi hainingai leite maramasina atuba matamda pung nipuni panchigi manungda yamna thuna hairiba thoi amadi thoi ba hairiba angang aniase puthongna bagi damakta Manipur Sarkar amadi India Sarkar na onabiu haiba wapam se Nasi JSC keman laisang tem gi maikai da gi spok person amoina mayam gi akoi gi sarkar amadi center sarkar gi puning chingsinjari